Homesori direction piba Manipur feature film Ima Machet Isa Tangkai Heba Manipur film asigi matangda paudama mataminasi. COVID-19 laisat asina mara modna malengi ona asoba singna bama oi. Lam kudimana makal makha kaya ge saitheng phangli ngasi phawbada lenga ki natraga karigum mateng amata yaudana lamdama sida changma industry amagi manglana magalonena sen chonglib singdasu asoba singna bama oi. Asigumlaba serak asida Luwang Film Production gi ahanbona puthoknaba sem sariba Manipur feature film Ima Machet Isa Tangkai harba film sisu ama oiri film Sumang Lilana singba ibagi lam asida toidok hendona singthaningai oraba hawdang yadona lakraba saknairaba aiba Ranjit Ningthauja gi mama amadi masani gi marakta leinariba marida apokpa poktabaki marida garibu khenarbege haiba wahang mahangliba loinana mama mapa amadi Masao besingi marakta kaithara leba mari edu utuna asetpa fidamningai over mari masengana bo hona the storyline amani ai bagi nungge bo afam sing asibu ahingbo oina bo hona bada asobo thongdang yaribi lamdamasigi nupi director singi manungda thoidor hendona miyam singthana ribi Homesori direction piduna sumnatagi working days ona limit 12 gi manungda sada 75% loinana mapung phabi se suitcase amanna malugre boiton mangkre waikhu Lucy Thoibi, Sukia Kedani Tizabi, Sanadi Sanani, Hybrid Sing Mamiam Yama Pamla Kiba Film Kayama direction Tokabi, director of Homesorina Magi and our film Sigi, treatment as Sikarato, Topamawonda, I even even location singing Mami Adumak, screen the Tahana Bohona River Kaya, Sigi Top Mami Karadi, Sumso so the Ubu Pangagani. Toidona Arapam from the Tragamani Mapan the Salabatodana, Impala somebody waste in Mapam Sing shooting Satariba. Film Impal West ki manung chanba airport mamang ningombamna film asigi sad yankhai gumdi hairaba location asida outdoor shooting ki thabak sathari women and child development yumpham modina putokadoriba Luwang Film Production hairaba banner asigi ahama production asigi samlapa waridi hungdang amata da hominarakpa masil manaw gum tinarakpa sanahal lamadi lebak sauni matamgi matungina sanahal Impal da leikhi amadi lebak sauna hungdang da lehauki Asuna manadaba lambi da tongan chana khidunasu makhoinigi nungsinabadi kaidongaidasu sang taba leiti ahoina dum Impal da leikiba sanalna pokpa masa phaibok phawba masa masu lejadraba mage marub lebak sauda khudol ama tamduna marub anigi nungsimari hena sesin hananaba hona khibana singba asengma nungsinaba marub anigi relation aduna yanglen saru odana saleba film asida technology chawkhalakpagi amangba amadi kanabasu utnaba honari Saurana Pungani minute Kuncharom or the film Sigi Walhuri Sada, Unmanga Sena COVID-19 the King Akon of Tamliba, lockdown Sena Lora Matung the Louis Hinduna, Miam the Kudol Tamnaba Pandam Tamli. Luwang Film Production Gi Ahan Bonaputoka Riba, Manipuri Fisher Film Ima Machet Isa Tangkai Harba Sida, Maro Saktam Lang Libe Singdi, Boni, Gokul, Soma, Abenao, Zaibidia, Ithau, Dalita Venus Simona Oid. Film asida han man Luwang Thoibi su sakta na pandam thamli lona back screen da leiduna choba thodang yarwe singdi music ta nongmaithen ibomsa background music ta nanau sagol mang cinematography amadi editing na KS Regan script writer na Ranjit Ningthauja makeup ta na Poison equipment na Kangla film lyrics na leikhidra Biramangol Mekolani film asigi producer na Singsubam Kuman Laimani aduga film asigi director na Homesori direction pipa Manipuri feature film Ima Machet Isa Tangkai sumso shotana lockdown asina loiduna mapung phana hangdolba kanda uba phangani warba suwana matamadu phawbadi mayam puna ngaimina khibata arobitang sigi pawdong video yengbiru puno pu thagatchari